Kaya na. Okay. ꯃꯌꯥꯝꯒꯤꯗꯃꯛꯇ ꯕ꯭ꯔꯦꯛ ꯑꯃ ꯄꯨꯁꯤꯟꯕ ꯂꯥꯛꯂꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯁꯤꯅ ꯑꯃꯨꯛ ꯇꯧꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯆꯥꯡ ꯅꯥꯏꯅ ꯑꯗꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯨꯕꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯄ꯭ꯔꯦꯡ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯣ ꯊꯝꯅꯦꯜ ꯎꯕꯗꯁꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯒꯅꯤ ꯀꯩꯒꯤ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯣꯛꯁꯦ ꯂꯥꯛꯑ ꯆꯦꯟꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯌꯥꯝꯕ ꯑꯣꯛꯁꯦ ꯀꯦꯖꯤꯗ ꯀꯌꯥꯅꯣ ꯀꯦꯖꯤꯗ 100 ꯁꯤꯗꯤ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯔꯦ ꯁꯤ ꯑꯃ ꯄꯤꯕꯗꯣ ꯁꯤ ꯀꯦꯖꯤ 4 ꯂꯩ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯂꯨꯄꯥ 1,000 ꯇꯥꯔꯦ ꯌꯥꯝꯕ ꯖꯤꯄꯦꯒꯨꯝꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯖꯤꯄꯦꯗꯤ ꯂꯩꯇꯤꯌꯦ ꯑꯣ ꯃꯌꯥꯝ No, God! No, God, please, no! 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 Hello, tao yama, sao nó video nào mình làm? Chalo, yama tu, camera lại là video nào? Chalo, nang ko, kau no, amo. Sao nó có yama video nào mình? Kai video number. Chalo. Another one. Yam, adagi yam macam dah, monjol lak tu ni. Yam, kilo. Yam apa monjol kaya no? Sani marfu. Run. Ayo sih mau aja bitor lagi, sentuh lagi, ya masih dah. Ya masih. Cái nó đang còn muôn lại gì cái gì nó nó tông gì thằng hầu nó là Ya mas sao nó ra phải không nào sao nó bây giờ mà? Saya mai tông rồi chứ không phải mai tông này mà. Cái nó mai tông rồi gì? Bring tông. Nó hai đứa mày rồi. Sao này mà tôi bring cái camera này, ale. Sao? Sao nó cái mà? Mai tông hai nó phải hai rồi. Thôi, sao nó cái mà thế? Another one. Gì? Bring hồi cái mày. Adagi khra là chia này makok. Si kg kya lagi bok? Kilo là 100. Kilo kaya ang tao. Kilo tara. Sini kilo kaya ang level. Oh, itu doa kaya nonton. GPA ko balay bro niya. GPA. Oh, itu di GPA kaya nonton yung sa. Itu low. Yari kapiro. Makumo ya low. Ini dah jadi era. Halon. Run. Wait a minute. Bro, break tau deh bro. Bro, itu kan kain no. Kari. Video nama ni, video nama. Kari. Break tau mana? Tangan.
ꯀꯩꯒꯤꯅꯣ ꯁꯤ ꯄꯨꯔ ꯆꯠꯂꯦ ꯀꯩꯅꯣ 비디오 남은 하다 비디오 남. ꯚꯤꯗꯤꯑꯣ ꯅꯝꯕꯅꯦ ꯑꯗꯨ ꯐꯖꯅ ꯃꯥꯅ ꯍꯥꯏꯔ ꯇꯧꯗ꯭ꯔꯥ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯦ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ 20K ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝ ꯒꯤቭ ꯑꯋꯦ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯒꯤꯚ ꯑꯋꯦꯁꯤꯗ ꯑꯩꯈꯣꯏꯒꯤ Q&Aꯁꯨ ꯇꯧꯖꯒꯅꯤ ꯑꯗꯨꯒ Q&Aꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯀꯣꯏꯁꯟ ꯐꯖ ꯐꯖꯕ ꯀꯌꯥ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯀꯣꯏꯁꯟꯗꯨꯁꯨ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ 20K ꯌꯧꯍꯜꯂꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ